Hello ma'am. Hello, Mia. Ay Shakti Vini. Shakti Vini. Ngawala doon ah. Aduh paisan dah. Ma'am asi pose kay man ge jong. Se si akoi siga di thawai lak pi ai ne. Noi du kadi kari hai ba do ma'am comment ta pidam smaina ma ko khara nganga ga massage maina ta wase. Hi ma'am bro kamai to na dige nungai na ri bo. Ado ma'am handak de ise kamai to ni ai gi de handak se daw sathi na ja de handak tha ni hum se bo mang tak pa ai di toru ba thabak tai di oigandaba dogi paisa mang tak ba jam sathina oigalaba do ngasi chatori sisu ai paisa se mang bagi oidena ba ado paisa mang bai sina kamai na oiri sigari sigi oidoi mi do sigari se ai mamang kharani mamang ga logi dana ko do si se ai EMI ai tha khudingi thi na ba do tha khudingi thi ba se kamai na tawrai bo asigi sina kai ai handak ki tha se account da paisa hapa ka hora ba ai tha khudingi de hapa na ba do handak tha se ka hora ba aina nong nini hungni mamang baudi ning sangam ba na ba aina masi nong mamang dum hapchara tham ga na khan ba do खरानी दुआ एकदम काउखिबको अदो काउखिदना कदौरी तांग मंगा गिसिगा आइगोंदा आइदि पैसारो जाउद्रबनिना आइदि EMI थिनबा पैसारो जाउदबा अतोपा खजि खराकि जाउबा दो EMI थिनबा पैसादो याउद्रबनिना आइगि अकाउंट से 260 का खरे को पहिलादा आइदि खजि खराक जाउबदो 260 का खरा अदोगी अमुक नुमित 10 निमुक लेरगा अमुक मेसेज अमुक लायको आइदि चेक बाउंस ओइबगी 450 मुक कनाइना मसि करि तौइना साउनियाबा कनाइना बैंक तप आइदि पाउ फाउनारे पाउ फाउनाबदे मोइन हाइरेबा असुमाइना तौबसे बैंक अनिदगी कक्कनाइको अमना आइगी SBI दगी EMI कखनबदो अदुगी अमा दुगी अमना खोय डाउन पेमेंट तौखिबे खोय HDFC का तौनारा लौगिबदो अदुगी अमा मुकक्तोइने हमरा अदुने मैम हंदक से पैसा 60 ने चली सुगुम्बा ओइदबा दबदा जे पैसा जे 450 मामा हजि ngasi पिरम दोइसे 450 नि ममांगी दुना 260 नि पुन्ना चाटेट का तारा से अरेमबदा दुम चत्रो बने हमरा अरेमबदा चत्पो ओइद्रो बने दो फरे मैम चना बताओगे नोंग सुकना लाई दो तो पथबा खरसु लाई दो या चला का जंग लागे चलसी अस मैम दाव से जों तेंगाय लाई सिगा जों सिगा ताप तांगे जाम ले रने गाड़ी मैम लाई मोना जाम तो लान थोरे जौरे बैंक सु गाड़ी तो सोन मनिंगा थरा म्याबा थमम लैतना सिगा लै रे बैंक तो जंगा के सिथाव के आना लो छलुरागे सिगा लै अदो मैम हजिक सिना मॉल लाक पनी फिरोन खरा जेंगन सिगा फ्रिट खरा लैरे सुम्बसिदि लोइरे आं चुरिया के लैगा सातपसे मयांग सिंगा जाम पामनाबा मचुनी सिले चावगद्रा खंगदेनि मचुसु मचु म ओइ दुम जेंगिनि मचु से इफा फजा सनबा लाइते सिगुम्बगा सिदि बयाग सिंगा पामा सिदि मोइ सिगुम्बा मारांग बसे मोइना पामा से चुमना दे सिगुम्बा मारांग बसे खरा चंबलोगे तो ओ सुंदरी ले सुंदर ले अच्छा मखरा सिगि से कलर जावबा पामी से कलर जावदबा द लिनिंग दे कलर जावबा तो ओदि से सिदि चावरिए सिदि चावरि अचावबो खतनि हे चाव ना लेना बा आई दी केनो ओवर साइज तो लिट पदो हेना दे अब खरा पिक तक तार सु खरा चप चाना लिट पदो अदुना भाई इते स्वाइड फजब समझेंगे फुल शर्ट नैना से ले फुल शर्ट सिंगी फजा वाला फुल शर्ट फजा वाला से कलर जाओ दबदसु सिगादि खरा फजाबा लाइरे स्वाइ सिगना फजाबा मैम लाइरमे ए फ्री चिंग फजादा जम कलर सिंग से चमना सिगुम्बा सिंग सुमाइना चम्बा सिंग जे एग्जाम लेदि आइदि पामेबा सुमाइना चम्बा सिंग जे होइना मचु जाम कनो तो पामदे तो सोमदसु लाइरे ओ सिगादि फजाबा लाइरे सिमा चुसु फजाइ सिगि सुसु फजाइ सिसे फजाद्रोसे सिसु फजाइ अदगी सिसु फजाइ सिदि लिट पनवाइरा सि अमतनि फि तारेनि अइना सिनि से जेंग मनबा सिनि से फजागद्रा खंदे से ओ साइज सिदि खंदे ओ साइज से चागद्रा चावद्रा खंदे साइज से क्या नसिउ एम सादि जानि साइज से अब क्या था बसिना 499 जाम तांगो बुदि नते फि सु फैसे सिसे फजाइ सिगा
ꯑꯗꯨꯒꯤ ꯑꯇꯩ ꯁꯤꯒ ꯁꯤꯁꯨ ꯐꯖꯩ ꯁꯤꯁꯨ ꯀꯌꯥꯅꯣ ꯁꯤꯅ 2 ꯀꯩꯅꯣ 300 ꯍꯥꯏꯗꯨꯅꯤ ꯁꯤꯁꯨ ꯐꯖꯗ꯭ꯔꯥ ꯃꯁꯤꯁꯦ ꯁꯤ ꯑꯅꯤꯁꯦ ꯖꯦꯡꯒꯦ ꯁꯤ ꯑꯅꯤꯁꯦ ꯇ꯭ꯔꯥꯏꯜ ꯇꯧꯅ ꯖꯦꯡꯒꯦ ꯂꯥꯛꯄ ꯑꯄꯥꯝꯕ ꯑꯃ ꯂꯧꯔꯒꯦꯀꯣ ꯍꯣꯔꯦꯟ ꯂꯤꯠꯂꯒ ꯐꯖꯕ ꯑꯃ ꯀꯩꯅꯣ ꯑꯇꯩꯗꯤ ꯇꯤ ꯁꯥꯔꯠꯀ ꯀꯩꯅꯣꯒꯗꯤ ꯐꯖꯕ ꯑꯝꯇ ꯂꯩꯇꯦ ꯇꯤ ꯁꯥꯔꯠ ꯀꯣꯂꯔ ꯌꯥꯎꯕꯤꯌꯣ ꯌꯥꯎꯗꯕꯤꯌꯣ ꯑꯃꯗ ꯐꯖꯕ ꯂꯩꯇꯦ ꯑꯗꯨꯅ ꯁꯨꯝꯕꯗ ꯑꯣꯏꯅ ꯖꯦꯡꯉꯒꯦ ꯌꯥꯔꯒꯗꯤ ꯑꯃꯈꯛ ꯂꯧꯈꯤꯒꯦ ꯃꯌꯥꯝ ꯍꯜꯂꯦ ꯅꯣꯡ ꯇꯥꯔꯛꯏ ꯃꯥꯅꯦꯅꯦ ꯅꯣꯡ ꯇꯥꯊꯔꯛꯑꯦꯅꯦ ꯚꯤꯗꯤꯑꯣꯗꯤ ꯑꯩ ꯃꯈꯥ ꯂꯧꯕ ꯉꯝꯃꯛꯇ꯭ꯔꯦꯗ ꯃꯣꯕꯥꯏꯜꯁꯦ ꯁ꯭ꯋꯤꯠꯆ ꯑꯣꯐ ꯑꯣꯏꯊꯣꯛꯈ꯭ꯔꯕ ꯑꯗꯣ ꯃꯃꯥꯁꯤꯒ ꯀꯩꯅꯣ ꯇꯧꯔꯤ ꯏꯀꯥꯏꯊꯕꯤ ꯍꯦꯛꯏ ꯑꯗꯨꯁꯨ ꯑꯝꯇ ꯀꯩꯅꯣ ꯇꯧꯕ ꯂꯥꯛꯏ ꯃꯥꯁ ꯅꯣꯡ ꯇꯥꯊꯔꯛꯑꯦꯅꯦ ꯃꯃꯥ ꯀꯥꯈꯠꯂꯣ ꯌꯥꯔꯣꯏ ꯁꯤ ꯏꯀꯥꯏꯊꯕꯤ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏꯊꯕꯤ ꯃꯌꯥꯝꯁꯦ ꯀꯪꯅꯗꯤ ꯀꯩꯅꯣ ꯇꯧꯈꯔꯦ ꯊꯝꯖꯤꯟꯈꯔꯦ ꯌꯥꯔꯣꯏ ꯑꯥꯇꯁꯨ ꯂꯩꯔꯦ ꯅꯣꯡ ꯂꯥꯛꯑꯦ ꯌꯥꯗ꯭ꯔꯦ ꯅꯣꯡ ꯂꯥꯛꯑꯦ ꯅꯣꯡꯅ ꯏꯁ ꯅꯣꯡꯁꯦ ꯀꯩꯗꯧꯔꯒꯦꯅꯦ ꯉꯁꯥꯏ ꯅꯨꯡꯁꯥꯃꯨꯛ ꯁꯥꯗꯣꯛꯑꯝꯃꯤ ꯑꯃꯨꯛ ꯇꯥꯊꯔꯛꯑꯦ ꯄꯦꯜꯂꯖꯥꯠꯅꯦ ꯍꯥꯏꯁꯤꯅꯤ ꯆꯠꯂꯣ ꯌꯥꯗ꯭ꯔꯦ ꯅꯣꯡꯅ ꯌꯥꯗ꯭ꯔꯦ ꯏꯁ ꯆꯣꯠꯂꯦꯍꯦ ꯉꯥꯏꯍꯥꯛꯇꯪ ꯊꯣꯔꯛꯄꯁꯤꯒ ꯀꯌꯥꯝ ꯖꯥꯡ ꯇꯥꯔꯛꯏꯕ ꯅꯣꯡꯁꯦ ꯌꯦꯡꯉꯨꯅꯦ ꯀꯣꯝꯕ꯭ꯔꯦꯛꯀꯁꯨ ꯌꯥꯎꯔꯦ ꯅꯪꯁꯦ ꯂꯥꯛꯑꯣ ꯏꯀꯥꯏꯊꯕꯤ ꯖꯣꯟ ꯆꯠꯂꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯧꯖꯤꯛ ꯅꯣꯡ ꯄꯥꯔꯛꯑꯒ ꯂꯣꯏꯔꯦ ꯍꯟꯗꯛꯀꯤ ꯋꯦꯗꯔꯁꯦ ꯋꯦꯗꯔ ꯃꯐꯝ ꯑꯃꯗ ꯅꯨꯡꯁꯥ ꯐꯠ ꯂꯥꯎ ꯑꯃꯨꯛ ꯁꯥꯗꯣꯔꯛꯀꯅꯤ ꯅꯣꯡ ꯐꯠ ꯂꯥꯎ ꯑꯃꯨꯛ ꯆꯨꯁꯜꯂꯛꯀꯅꯤ ꯌꯨꯝ ꯀꯌꯥꯝ ꯆꯨꯗꯣꯏꯕ ꯆꯨꯔ ꯊꯨꯒꯤꯗꯣꯏ ꯐꯨꯔꯤꯠꯀ ꯂꯣꯏꯅ ꯆꯣꯠꯅ ꯂꯣꯏꯔꯦꯁꯦ ꯀꯌꯥꯝ ꯇꯥꯗꯣꯏꯕ ꯑꯣ ꯃꯌꯥꯝꯅ ꯄꯣꯠ ꯑꯃꯁꯦ ꯈꯟꯗꯣꯏꯅꯦ ꯅꯍꯥꯟꯗꯒꯤ ꯁꯤꯁꯦ ꯑꯩ ꯅꯍꯥꯟ ꯅꯠꯇꯦ ꯉꯔꯥꯡ ꯂꯧꯔꯛꯈꯤꯕ ꯈꯣꯡꯎꯞꯇꯨꯅꯤꯅꯦ ꯑꯗꯣ ꯆꯥꯔꯕ ꯆꯥꯗ꯭ꯔꯤꯕ ꯁꯤꯐꯥꯎ ꯇ꯭ꯔꯥꯏ ꯇꯧꯗ꯭ꯔꯤ ꯁꯥꯏꯖꯄꯨꯗꯤ ꯑꯩ ꯁꯥꯏꯖꯇ ꯂꯧꯕꯅꯦꯕ ꯑꯗꯨꯑꯣꯏꯁꯨ ꯍꯥꯏꯗꯤ ꯎꯞꯁꯟꯅ ꯑꯝꯇ ꯌꯦꯡꯕꯗꯣ ꯑꯗꯨ ꯐꯪꯗꯦ ꯉꯔꯥꯡ ꯂꯧꯁꯜꯂꯒ ꯑꯗꯨꯝ ꯊꯝꯈꯔꯦ ꯑꯃ ꯇꯧꯅꯉꯩꯗ ꯑꯗꯣ ꯑꯝꯇ ꯌꯦꯡꯁꯤ ꯁꯤꯁꯦ ꯆꯥꯕ꯭ꯔꯥ ꯆꯥꯔꯝꯒꯅꯤ ꯁꯥꯏꯖꯇ ꯂꯧꯈꯤꯕꯅꯦꯕ ꯑꯩꯒꯤ ꯁꯥꯏꯖꯄꯨꯗꯤ ꯄꯤꯔ ꯑꯗꯨꯝ ꯂꯧꯈꯤꯕꯅꯤ ꯆꯥꯕꯨꯗꯤ ꯆꯥꯔꯝꯒꯅꯤꯗ ꯆꯥꯏ ꯆꯞ ꯆꯥꯔꯦ ꯌꯥꯔꯦ ꯃꯌꯥꯝ ꯐꯖꯕ꯭ꯔꯥ ꯐꯖꯗ꯭ꯔꯥ ꯑꯝꯇ ꯀꯣꯃꯦꯟ ꯇꯥꯏꯔꯣ ꯈꯣꯡꯎꯞꯁꯦ ꯂꯩꯇꯅ ꯍꯟꯗꯛꯁꯦ ꯄꯩꯁꯥꯁꯦ ꯆꯠꯃꯟꯈꯤꯅ ꯈꯣꯡꯎꯞꯁꯤꯒꯁꯦ ꯄꯩꯁꯥꯁꯦ ꯆꯠꯂꯤꯅꯦꯕ ꯂꯣꯏ ꯆꯣꯠꯅ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛꯇꯪ ꯍꯦꯛꯊꯣꯛ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯍꯟꯗꯛꯁꯦ ꯃꯌꯥꯝ ꯐꯖꯅꯒ ꯅꯝꯕ ꯉꯝꯗ꯭ꯔꯕ ꯐꯖꯅ ꯅꯝꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯤ ꯍꯟꯗꯛꯁꯦ ꯋꯦꯗꯔꯁꯦ ꯍꯥꯏꯗꯤ ꯅꯣꯡꯁꯦ ꯑꯗꯨꯝ ꯆꯨꯅ ꯂꯩꯔꯕꯅꯤꯅꯅꯦ ꯃꯑꯣꯡ ꯆꯥꯗ꯭ꯔꯕꯅꯤꯅ ꯋꯦꯗꯔꯁꯦ ꯑꯗꯨꯝ ꯃꯄꯥꯟ ꯊꯣꯛꯇꯅ ꯍꯥꯏꯗꯤ ꯑꯃ ꯌꯦꯡꯍꯟꯗꯅ ꯍꯥꯏꯗꯤ ꯕ꯭ꯂꯣꯛ ꯅꯝꯒꯗꯕꯁꯦ ꯐꯖꯕ ꯅꯨꯡꯉꯥꯏꯕ ꯕ꯭ꯂꯣꯛ ꯅꯝꯃꯛꯀꯗꯕꯗꯣ ꯑꯗꯣ ꯍꯟꯗꯛꯁꯦ ꯍꯥꯏꯗꯤ ꯐꯪꯗ꯭ꯔꯦ ꯑꯗꯨꯝ ꯊꯥꯃꯨꯛꯁꯦ ꯁꯨꯃꯥꯏꯅ ꯊꯥ ꯑꯃ ꯍꯦꯟꯖꯜꯂꯦꯀꯣ ꯁꯨꯃꯥꯏꯅ ꯅꯣꯡ ꯈꯔ ꯑꯃꯨꯛ ꯅꯨꯡꯁꯥ ꯈꯔ ꯑꯃꯨꯛ ꯐꯠ ꯂꯥꯎꯅ ꯑꯃꯨꯛ ꯁꯥꯗꯣꯔꯛ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯗꯤ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯅ ꯐꯖꯅ ꯅꯝꯒꯗꯕꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯐꯪꯗ꯭ꯔꯦꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯟꯗꯛꯁꯦ ꯍꯥꯏꯗꯤ ꯗꯤꯟꯁꯨ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯍꯟꯗꯛꯁꯦ ꯊꯥ ꯑꯅꯤ ꯃꯈꯥꯏ ꯐꯥꯖꯜꯂꯦꯀꯣ ꯑꯩꯒꯤ ꯗꯥꯎ ꯖꯥꯔꯛꯇ꯭ꯔꯤꯁꯦ ꯍꯥꯏꯗꯤ ꯇꯧꯔꯨꯕ ꯊꯕꯛꯇꯅꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯦꯛ ꯍꯟꯕ ꯍꯥꯏꯗꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯒꯤ ꯑꯩꯅ ꯆꯠꯂꯦꯗꯅꯀꯣ ꯊꯕꯛꯇꯣ ꯑꯃꯨꯛ ꯆꯠꯄꯗ ꯑꯣꯏꯔꯛꯑꯣꯏꯕ ꯊꯕꯛꯁꯦ ꯑꯗꯨꯝ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯦꯛ ꯍꯟꯗ꯭ꯔꯤꯉꯩ ꯊꯕꯛꯇꯣ ꯃꯄꯨꯡ ꯐꯥꯔꯣꯏꯕ ꯑꯗꯨꯏ ꯃꯊꯛꯇ ꯑꯃꯨꯛ ꯄꯩꯁꯥꯁꯨ ꯃꯥꯡꯕꯒꯤꯀꯣ ꯄꯩꯁా ꯇꯥꯛꯄꯒꯤ ꯊꯕꯛꯁꯤꯁꯨ ꯍꯟꯗꯛ ꯌꯥꯝ ꯁꯥꯊꯤꯅ ꯊꯣꯛꯑꯦꯀꯣ ꯃꯁꯤꯡ ꯂꯩꯇ꯭रे ꯃꯥꯡꯕꯁꯦ ꯑꯗꯨꯅ ꯍꯟꯗꯛꯁꯦ ꯑꯩꯁꯦ ꯋꯥꯈꯜꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯗꯤ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯍꯥꯏꯗꯤ ꯅꯝꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯦꯀꯣ ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯅ ꯅꯍꯥꯟꯉꯩꯒꯤ ꯃꯃꯥꯡꯗ ꯅꯝꯃꯛꯄ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯍꯥꯏꯗꯤ ꯏꯟꯇꯔꯦꯁ ꯌꯥꯎꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕꯗꯣ ꯑꯣꯏꯗ꯭ꯔꯕꯅꯤꯅꯅꯦ ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦꯁꯦ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯩꯗꯧꯅꯤ ꯃꯌꯥꯝ ꯋꯥꯈꯜ ꯃꯇꯥꯡ ꯃꯇꯝꯅ ꯇꯧꯕꯅꯦꯕ ꯍꯥꯏꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯗꯒꯤ ꯄ꯭ꯂꯁ ꯋꯦꯗꯔ ꯑꯁꯤꯁꯤꯅ ꯍꯥꯏꯗꯤ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯃꯌꯥꯝꯗ ꯐꯖꯅ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕ ꯉꯝꯃꯛꯇ꯭ꯔꯦ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯅꯤ ꯍꯟꯗꯛ ꯍꯥꯏꯗꯤ ꯈꯔꯅꯤꯁꯤꯒ ꯑꯗꯨꯝ ꯑꯩ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯄꯨꯔꯛꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩ ꯃꯃꯥꯡꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯕ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝ ꯑꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯂꯥꯏꯛꯇꯣ ꯅꯝꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯊꯪꯗ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯖꯔꯒꯦ